State asida agriculture ke phivam henna khumang chaoshinnaba state asigi Oiba Chap Chaba agriculture policy ama Semba Mathou Tai haina Horticulture and Soil Conservation ke Director Kakchingtabam Devdutta Sharma phongdokkhre wafamasi lomi yaifalop loya lokang leipakna sindunangase Manipur Press Club ke Loktak Hall da pangthokhiba World Farmers Day gi thoramda mahangna phongdokhibane State asigi tongan ba civil society singgi maru oiba luchingbi amadi lomi kayana saruk yaduna pangthokhiba ngasigi thoram aduda malem ki lomi singi numit asina lakpada lomi ijal inaw singda yafa paujal piradna Kakchingtabam Devdutta Sharma hai numit asina lakpada iramdam asige lomi sing karamba phivam da leidi amadi state asida agriculture sector asi karamba mayon da changsili haiba asi kupna nainaba ama Mathou Tai Low ubada ising marang kaina phangdabadagi horaga lomi singna thengnariba awaba sing asi asukki matek yamkhre awaba sing asi thengnaduna lam asida khongthang zilaba lomi singgi thona asi singthaningai ni agriculture gi lamda thengnariba khudong chadaba sing asi khudakta hekta mamai chumbada wana thokadaba amadi oi adubu oiriba phibam asida aikhoina kari tawragati Yaifaba Jahonga Hongba Lamdam ama oigani haiba sida punna kok chungsinaba changhe matang asida lomi lup singge thodang yamna chawi lomi singna thengnariba khudong chadaba sing adu lehandanaba lup singna lengakta takshinba Mathou Tai Aikhoina wariba si state asigi oina chap chaba agriculture policy ma leitaba asina achouba maram amane state asida agriculture ge phivam henna khumang chaoshinnaba state asigi oiba chap chaba agriculture policy ama Semba Mathou Tai Aikhoige yumthang nariba Assam fauba masagi oiba chap chaba agriculture policy laikhre Hauzik lamdam asida thokliba irang asina maram oiraga chingi mafam singda achouba asa amaga loinana paikhatkiba horticulture ke project kaya ngasidi mahai chaba phangdabagi phibam da leide masi yamna laibak thiba amani oiriba phibam asida tampakta leiriba lomi singna aikhoigi chathok henna puthokpa ngamna ba khonaba Mathou Tai tampaki akaknaba lofam singda karamba thosil paikhatlaga henna chathok puthokna ba khonaba Mathou Tai Masida lenga ki matik chaba thosil change Lekang la oiriba Israel amadi Dubai na manama singi pothok marang kaina puthok tuna malimgi tongan ba mafam singda fanghan ba ngamlaga nongi ising awataba leihau leiraba iramda masidana karigi pothok puthokpa ngamjibano haibase kupna khanaba Mathou Tai haina mahakna makata khe Manipur no wari with state ki akhoni state ki oiba agricultural policy amal leitaba ni policy leite akhoi Assam ki agriculture policy lei masagi policy lei masagi department lei bi gisu mokoi service tongan ba organized service lei agriculture ki policy amal leitana karai ga sakti bano karai yo godo bano haiba pandam du khangdana mana thokpa pangcha da sakna ba gun tawis Hojik tawis policy leitaba ni tarbuja tharagana pakta da tarbuja pangtha da thaba chu tharagana chu da pangtha da thaba kari tomni kari leini kamai tomni haiba pot ekoi master plan ama yaudana tawdong na tawil se policy leitaba ni haiba policy si chu haiba lobni bi platform leibiriba nasigi mayam punsalaba mapangan kallaba platform se this is the right body haiba machine issue to government law Thauram aduga mari leinana loya loki working president Taurangbam Birjit na hai World Farmers Day gi thauram ase International Federation of Agricultural Producer IFPA na kumja inglising machamapan marifu marida hamkiba general body mifam amana numit asida malam sinba thungna lomi singi numit pangthoknaba lemna khibane numit ase lomi singe yamna maru oiba numit ne Thauram ase European country singda paksana pangthokle malemgi khonglege matung inna chathariba thauram asida yawba ngamnaba lup asina lamdam asida ahanbo oina thauram ase ngasi pangthokpane khunayamada lomi singna loriba thodang ase pak chawi lomi singi yaifanabagi damak lup asina mamangdagi hauna honadun lakhi Agriculture haibase khunayamagi yanglen saruni hiramasida ahenba miteng changduna lomi singda thengnariba khudong chadaba singda chaingakti naba wakhalonda thauram ase pangthokpane
Handaki akanba nonglei nungshit amadi len yauna chukiba nong aduna sokan kiba lomi singge awabada lup asina saruk yari. Awaba taraba lomi singda lup asina angam bathakta khotnaduna mateng pina baso khotnari haina mahakna makhataki. Federation of Agriculture Producer haidana lairiba loop asina mamangi chahi ngalingi matamda 1946 ki anganba matamda admain tawga semgi ba adugumba loop asina hairiba numit ngasi 14 May asi lokhatlaga makoina masi malemda lairiba longmi khuding maki khwaidagi phaba khwaidagi kanu oiba numit adu ngasi haba nimsi lauraga World Farmers Day haidana malem gi thakta lomi singi oiba adugumba numit ama haidana lauthokiba adugumba numit adubu aikoina loyalu kangai pakna su loksanjara kanda malengi khonglei matungina chalaiba program sing asigi marakta yaujaba ngamnaba gi damta ngasi asi manipurda loyalu kangai pakna ahanba oina pham asida lamdam asida su aikoigi khunai asida su aikoina masigi si pangthok chaba hobani